यूक्रेन की प्रेसिडेंट व्लोदिमीर ज़ेलेंस्की हौजिक यूएसए दा लाक्तुना टॉमहॉक मिसाइल सारिबा कंपनीसिंग असिगी बरुओइबा मियोइसिंग फाउबु उनदुना लेइक्रे नाकल अमरोम यूएस प्रेसिडेंट डोनाल्ड ट्रम्प की माइकेइदगी ज़ेलेंस्की की उनद्रिंगगी मांगजौनना रशियन प्रेसिडेंट व्लादिमीर पुतिन का कॉल यामना कुइना वारी सानख्री यामना पॉजिटिव ओइबा वाफम कया अमा थोरक्ली अदुगा यूएस प्रेसिडेंट डोनाल्ड ट्रम्प अमसुंग व्लादिमीर पुतिन हाइरिबा लुचिंगबा अनिसि अचुबा मतमदा सक्सक उनदुना अनिसुबा पीस डील की ओइबा समिट अमगा पांगथोक्लगनी हाइबिगी ओइबा वाफम अमसु फोंदोरक्ली ट्रम्प की माइकेइदगी यूक्रेन यूएस तमना लाक्लिबा व्लादिमीर ज़ेलेंस्की का उनदुना फमगदोरिबा मिफम असिदा रशियन प्रेसिडेंट व्लादिमीर पुतिन का सानखिबा वारी अदुदा करी करंबा वाफमसिंग फोंदोक्लबगे करी करंबा कंडीशनसिंग लाख्रबगे हाइबदु ज़ेलेंस्की दसु तमलगनी हाइबगी ओइबा वाफम असि फोंदोक्रे यूएस प्रेसिडेंट डोनाल्ड ट्रम्प की माइकेइदगी फोंदोक्पगी मतुंगिना हप्ता अनि फाउबगी मनुंगदा हैंगरी हाइरिबा कंट्री असिगी बुदापेस्ट सिटीदा पुतिन अमसुंग ट्रम्प उनदुना वारी वाताई सानरगनी हाइबगी ओइबा वाफम असि फोंदोक्ली मसिगिदमक्ता यूएस रिप्रेजेंट तौनबगीदमक्ता यूएसए की सेक्रेटरी ऑफ स्टेट डिफेंस पाइरिबा मार्को रूबियो हाइरिबा लुचिंगबा असि चन्नबगीदमक्ता सेम साख्रे हाइबगी ओइबा वाफमसिंग थमलगली यूएस प्रेसिडेंट डोनाल्ड ट्रम्प अमसुंग रशियन प्रेसिडेंट व्लादिमीर पुतिन असि अलास्का की ओइबा मिफम अमदा रशिया यूक्रेन की ओइबा लानफम असि लोसिनबगीदमक्ता यामना कुइना वारी सानबगी ओइबा मीटिंग अमक अइकोइना उबा फंख्रे पांथोक्रिबा मिफम अदुदा यूएस प्रेसिडेंट डोनाल्ड ट्रम्प की माइकेइदगी यामना पॉजिटिव ओइबा वाफम खरदे यानरे हाइबगी ओइबा स्टेटमेंट असि पिजबा तारगसु थोइदोक्पा सोंगनरिबा रशिया अमसुंग यूक्रेन की लानफम असिदा पीस पोरक्पगी ओइबा खोंथांग अमता उबा फंकिदे मदुदगी हेना तमथीबा मोंग अमखक्ता ममांगदा लेरमलिबा लानफम अदुदगी पीस की ओइबा वारी असि हेक सानरुबदगी नाकल अनिमकी माइकेइदगी चथनरिबा एटेक असि अमुक्ता फाउबा उबा ngamdriba मोंग अमखक्ता मिसाइल अमसुंग ड्रोन असि नोंग हैथबगुमना नाकल अनिमकी माइकेइदगी हौजि यामना कन हैथनरी असुमना मतम कुइना यामना कन लांथेंगनरुबा कनामता हंदोकनररोय हाइदुना अंगम तानरुबा मतुंगदा अमुक फमदुना पीस की ओइबा वाफम असि खनबा हौरक्लगनी हाइबा सिदा करंबा साइटता यामना चावबा खुदोंग थिनिंगाइगी ओइबा करी लाक्लबगे हाइबसि यामना चावबा वांग अमा ओइना लाक्ली मतांग असिदा ममांगदा अलास्कादा फमकिबा मिफम अदुदा रशियन प्रेसिडेंट व्लादिमीर पुतिन की माइकेइदगी यूएसए दा मिफम असि फमक्रबनिना लाकदोरिबा अनिसुबा मिफम असिदी मॉस्कोदा फमसी हाइदुना फोंदोक्लंबा वाफम अदुना हौजिक कदोमदा चटख्रबगे हौजिक हैंगरी हाइरिबा असि रशियागा थंगनबा नकनबा मफम अमबुदी ओइरी तौबतबु रशियादगी होंदोक्तुना हाइरिबा मफम असिदा लाक्पगी रीजन असिना करिनो हाइबसिसु अचौबा वांग अमदी ओइरी हौजिक सोनरिबा रशिया अमसुंग यूक्रेन की लानफम असिदा करिगुम रशियाना लानफम असि लोसिंदबा तारगदी यूएसए की माइकेइगी टॉमहॉक मिसाइल असि यूक्रेन दा पीदुना रशिया की मथक्ता सिजिनहनबदा नत्तना मदुगी ओइबा सैटेलाइट की ओइबा इन्फॉर्मेशन डाटासिंग असि चपचाना प्रोवाइड तौरबा मतुंगदा रशिया की मरु ओइबा इकोनॉमिक की ओइबा इंफ्रास्ट्रक्चर सिंग असिदा हिट तौगनी हाइबगी ओइबा यामना कनबा ट्रम्प की वार्निंग अमसु लेरिबनी यूएसए की माइकेइगी टॉमहॉक मिसाइल पीगनी हाइदुना हेक फोंदोक्लुबदगी हौजिक यूक्रेन की प्रेसिडेंट व्लादिमीर ज़ेलेंस्की असि गाइबा ngamdaduna यूएसए दा डोनाल्ड ट्रम्प लेत्रिंगै फाउबदगी हाना मांगजौनना लाक्तुन हौजिक गाइदुना लेरबनी नाकल अमरोमदा हौजिक नेटोगी ओइना पांथोखिबा डिफेंस मिनिस्टर सिंगी ओइबा मिफम अदुदा यूक्रेन रगा रशियागा सोंगनरिबा लानफम असिदा यूक्रेन की दमक्ता खुलाई असि अवाटपा लेतनबगी दमक्ता ngamjabi थादुना कंट्री कयामना पांगसिनबगी ओइबा वाफमसिंग लोइनमक यानखिबदा नत्तना रशियादा फोंगना चैलेंज तौरक्तुना जर्मनी की डिफेंस मिनिस्टर की माइकेइगी चपचाबा नेटोगी पाखुम लाकनी हाइबगी ओइबा वार्निंग सु लेक्रे चही मरीरोम फाजिलक्लबा लानफम असिदा यूक्रेन हाइरिबा कंट्री असिबु रशिया की माइकेइगी माइथीबा पीबा ngamdana अदुमक लाकपसिना मरम ओइदुना यूक्रेन की ओइनसु मसिबु डिफेंड तौबा ngamnaba अमसु रशियाबु लांथेंगनबसि कमदौना लांथेंगनगनी हाइबगी ओइबा यामना चावबा एक्सपीरियंस अमा लाकपदा नत्तना मखोइगी ओइना डेवलप तौरक्लिबा खुलाइसिंग असिसु लानफमदा हंजिन हंजिन थेंगनरबनिना हौजिक रशिया की मथेक्ता एटेक चथबदसु यामना चावबा माइपाकपसिंग अदुमक लाकली मसिगुमलबा मतम असिदा यूएसए की माइकेइगी अमसुंग नेटोगी ओइना यामना चावबा मतेंगसिंग लाक्सिंबा तारगदी रशिया की ओइना यामना चावबा अचौबा प्रेशर अमदि सुक्सोइ सोइदना लाकदौरिबनी न्यूक्लियर की ओइबा ऑप्शन अदु लाकपा नत्रगदी रशिया की ओइनसु अवाबा फिबम अमदि सुक्सोइ सोइदना उगदौरिबनी मसिगुमलबा फिबमसिंग असिना हौजिक रशिया हाइरिबा कंट्री असिगी माइकेइगी यूएस दा पुथोरक्लिबा पीस की ओइबा वाफम असिदा खनबना फगदरा हाइबगी ओइबा चांस अदु लौरक्प्रा हाइबगी ओइबा चिंगनबसु अदुमक लेरी एटेक की ओइनदी रशिया की माइकेइदगी ngasi लेप लेतना यूक्रेन की मफम क्यामदा एटेक चथरी रशिया की माइकेइदगी यूक्रेन हाइरिबा कंट्री असिगी एनर्जी सेक्टर मरु ओइना पावर हाउसिंग असिदा टारगेट तौदुना चथरकपा एटेक अदुना यामना चावबा डेमेजिंग पिरकपदगी यूक्रेन हाइरिबा कंट्री असिगी कैपिटल ओइरिबा की फाउबा याउना मरु ओइबा सिटी बंगा मै ngandaबगी ओइबा फिबम अमदा लेइरे हाइरिबा असि रिपेयर तौबदा नोंमनिनिदि अदुमक चंगनी हाइबगी ओइबा वाफमसु अदुमक फोंदोक्नरी यूक्रेन हाइरिबा कंट्री असिगी ओइबा ख्वाइदगी यामना चावबा पावर सप्लाई कंपनी की माइकेइदगी रशियाना चथरक्तिबा एटेक अदुना अदुक्की मतिक यामना चावबा मखोगी इंफ्रास्ट्रक्चर दा अमांग अता थोगल्ले हाइरिबा असि रिपेयर तौबा मतमदा अदुक्की मतिक यामबा सेनफमदा नत्तना मतम कयामसु चंगनी हाइबा वाफम असि फोंगना थोरक्तुना मसाना याजख्रबनी
ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯕ ꯂꯦꯞꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯦꯕꯅꯟꯗ ꯑꯃꯨꯛ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯖꯕꯨꯜꯂꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯤꯑꯣꯏ 8 ꯁꯣꯛꯂꯒ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯃꯥꯁꯀ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯃꯦꯟꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯁꯅꯥꯗ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯃꯍꯃꯗ ꯑꯕꯗꯨꯜ ꯀꯔꯤꯝ ꯑꯜ ꯒꯃꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 16 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯍꯥꯠꯈꯤꯕ ꯀꯔꯤꯝ ꯑꯜ ꯒꯃꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯥꯟꯐꯝ ꯑꯗꯨ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯍꯣꯁꯇꯦꯖꯁꯤꯡ ꯔꯤꯂꯤꯖ ꯇꯧꯅꯕ ꯑꯃꯁꯨꯡ ꯁꯤꯗꯨꯅ ꯂꯩꯔꯕ ꯍꯣꯁꯇꯦꯖꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯒꯖꯥꯗ ꯅꯧꯍꯧꯅꯅ ꯊꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯃꯥꯁꯅ ꯍꯥꯠꯄ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ US ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁꯄꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯐꯥꯎꯕ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯃꯊꯪꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯂꯤ꯫ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯦꯟ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ USAꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯤꯜꯂꯞꯁꯤꯡ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ CIA ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯟ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯗꯨꯅ ꯂꯦꯟ ꯏꯟꯚꯦꯖꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ CIAꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯥꯁꯤꯅꯦꯁꯟ ꯑꯦꯇꯦꯝ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤꯗꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯗꯨꯔꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯇꯝ ꯑꯃꯍꯦꯛꯇꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯗ ꯇꯧꯔꯛꯄꯗ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯏꯚꯟ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯍꯧꯖꯤꯛꯁꯤ ꯊꯝꯂꯤꯕꯅꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯟ ꯏꯟꯚꯦꯖꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ USAꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯅꯠꯇꯦ, ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯇꯥꯕ ꯐꯪꯂꯛꯂꯤ꯫ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯄ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯚꯦꯖꯟ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛ ꯏꯟꯊꯨꯕꯕꯨ ꯑꯣꯏꯒꯦꯔꯥ USAꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫